ꯊꯤꯡꯈ꯭ꯔꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ ꯃꯉꯥꯒꯤ ꯀꯦꯗꯔ 38 ꯃꯁꯥ-ꯃꯁꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯂꯩꯉꯥꯛꯇ ꯆꯪꯖꯔꯛꯈ꯭ꯔꯦ꯫ DIPRꯅ ꯁꯤꯟꯗꯨꯅ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯖꯔꯅꯦꯂꯤꯁꯠ ꯑꯦꯋꯥꯔꯗꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯐꯦꯛ ꯑꯃꯗꯤ ꯄꯦꯗ ꯅ꯭ꯌꯨꯁ ꯀꯌꯥ ꯊꯣꯔꯛꯄꯅ ꯃꯤꯗꯤꯌꯥꯒꯤ ꯃꯃꯜ ꯍꯟꯊꯍꯜꯂꯦ ꯍꯥꯏꯅ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯁꯤꯡꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯐꯥꯏꯅꯦꯜ ꯁ꯭ꯇꯦꯖꯇ ꯂꯩꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ADCꯒꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯍꯤꯜꯁ ꯑꯦꯔꯤꯌꯥ ꯀꯣꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯗꯤꯡꯒꯥꯡꯂꯣꯡ ꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯑꯩ ꯑꯦꯂꯤꯖꯥꯕꯦꯠꯅ ꯍꯧꯖꯤꯛ ꯄꯨꯡꯖꯥꯁꯤ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ ꯃꯉꯥꯒꯤ ꯀꯦꯗꯔ 38 ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯂꯩꯉꯥꯛꯇ ꯆꯪꯖꯔꯛꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯂꯩꯉꯥꯛꯇ ꯆꯪꯖꯔꯛꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨꯗꯤ KCP ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯇꯒꯤ ꯀꯦꯗꯔ 18, ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯦꯗꯔ 3, KYKLꯗꯒꯤ ꯀꯦꯗꯔ 3, ꯄ꯭ꯔꯤꯄꯥꯛ VCꯒꯤ ꯀꯦꯗꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯆꯧꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯀꯦꯗꯔ 4ꯅꯤ꯫ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯪꯀꯦꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯦꯃꯅꯤꯒꯤ ꯊꯧꯔꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯈ꯭ꯔꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯃꯈꯣꯏꯅ ꯂꯨꯞ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯄꯨꯔꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ M16 ꯔꯥꯏꯐꯜ ꯑꯃ, M4 ꯀꯥꯔꯕꯥꯏꯟ ꯑꯃ, ꯂꯦꯊꯣꯠ ꯒꯟ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, .32ꯒꯤ ꯄꯤꯁꯇꯣꯜ 8, .22ꯒꯤ ꯄꯤꯁꯇꯣꯜ 3, 13mm ꯕꯣꯔꯒꯤ ꯄꯤꯁꯇꯣꯜ ꯑꯃ, ꯂꯦꯊꯣꯠ ꯁꯦꯜ 3, IED ꯑꯃ ꯑꯃꯗꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 3 ꯈꯨꯠꯁꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈ꯭ꯔꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯜꯍꯧꯕꯁꯤꯡ ꯍꯥꯠꯄꯅ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ, ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯀꯟꯚꯤꯟꯁ ꯇꯧꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯟꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯕ ꯀꯦꯗꯔꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯄꯗꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯦꯗꯔ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 5ꯔꯣꯝꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ ꯍꯥꯏꯈꯤ꯫ ꯁꯣꯏꯅꯈꯤꯕ ꯂꯥꯟꯅꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯗꯨ ꯉꯥꯛꯅꯔꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ, ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ, ꯅꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯐꯥꯏꯁꯤꯡ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃ ꯀꯥꯞꯍꯜꯂꯣꯏ, FIR ꯑꯃ ꯂꯣꯟꯆ ꯇꯧꯍꯜꯂꯣꯏꯅ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯍꯥꯏꯈꯤꯕ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟꯗꯣ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ꯫ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯉꯥꯛꯏ꯫ ꯍꯣꯝ ꯀꯃꯤꯡꯗ ꯂꯥꯛꯑꯕꯁꯤꯡ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯊꯥꯒꯤ ꯁ꯭ꯇꯥꯏꯄꯦꯟ, ꯃꯣꯏꯒꯤ ꯄꯣꯔꯛꯏꯕ ꯈꯨꯠꯂꯥꯏꯗꯨꯒꯤ ꯄꯩꯁꯥ, ꯃꯣꯏꯒꯤ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ, ꯆꯍꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯒꯣꯔꯃꯦꯟꯒꯤ priority ni. The undergrounds, please come out. Let us live together. Let us work together. Let us try to develop our state together. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟꯗꯁꯤꯡ ꯇꯥꯟꯕ ꯌꯥꯏ, ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡ ꯄꯤꯕ ꯌꯥꯕ ꯗꯤꯃꯥꯟꯗ ꯑꯣꯏꯔꯒꯗꯤ ꯄꯤꯒꯅꯤ, ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ BJP ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯌꯥ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯃꯇꯝꯗ ꯑꯦꯖꯤꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯁꯤꯚꯤꯜ, ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯟꯕ ꯌꯥꯏ ꯏꯪ 2005ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯠꯂꯥꯏ 500ꯔꯣꯝ ꯍꯦꯟꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯀꯦꯗꯔ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯦꯗꯔ 400ꯔꯣꯝ ꯍꯦꯟꯕꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯑꯦ, ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯇꯝꯒꯗꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯁꯤꯡ ꯋꯥꯠꯂꯛꯑꯦ꯫ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯇꯝꯅꯅꯕꯒꯤ ꯑꯦꯀꯥꯗꯦꯃꯤꯛ atmosphere ꯑꯃ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ All the time strike, ban, agitation, blah blah blah. ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯆꯧꯈꯤꯕꯗꯧꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛ꯫ ꯊꯥꯗꯣꯛꯄꯤꯌꯣ, ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯥꯏꯟꯗ ꯋꯥꯛ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨ ꯂꯤꯞ ꯏꯠ, ꯇꯥꯅꯤꯡꯕ ꯇꯥꯜꯂꯣ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ, ꯄꯤꯒꯗꯕ ꯑꯩꯈꯣꯏꯅ ꯄꯤꯗ꯭ꯔ ꯂꯣꯏꯔꯦ꯫ ꯃꯔꯝ ꯆꯥꯗ꯭ꯔꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ, ꯃꯔꯝ ꯆꯥꯗ꯭ꯔꯗꯤ ꯄꯤꯅꯤ ꯑꯩꯈꯣꯏ꯫ We are working under the Constitution of India. We have to safeguard the Constitution. We have to allow to prevail the rule of law. Natari ma thokpa pangtong tongnerga pangtan tanarga disidi free for all dudi aro ingondedi. BJP government will never compromise free for all.
Mamang chahi lisingani kunmathoi ki November 18 da Assam Rifles ki convoy amada ambush sathaduna commanding officer amadi mahaki imung manung yauna personal mari hatkhiba amadi Taruk amana asopan nang hankiba thodokta chenaba lona thingkraba lalholop Manipur Naga People's Front MNPF ki active member ama NIA Imphal branch ki team amana fare hairi Faraba miyoi adudi Ukhrul district ki New Kanan village tagi Maharing Hungyo Allies Achan Chahi Kunmathoi Apokpa Surrender Hangini Hairi. Miyoi Asi Ngarang Nungthil Imphalis District Manung Channa Lamlong Bazar Dagi NIA Imphal Branch ki team amana fakhi bani hairi. Loina na ngasi Special Court NIA Manipur da puthoki baga loina na miyoi asi ki mathakta makha taba case asi ka mari leina na thijanna bagi damak NIA Imphal Branch na police custody remand lauthana ba haizakre hairi. Fake amadi pet news kaya thorakpana democracy ki mari shuba pillar oiriba media ki mamal hanthale haina works minister Govindas Konthauzam na phongdokrai wafamasi DIPR na sinduna MFDS da pangthokiba National Press Day amadi Manipur State Journalist Award yanthokpagi thoram da phongdokhibani thoramadu da IPR Minister Dr. S. Ranjan Social Welfare Minister H. Dingo IPR ki Commissioner M. Joy Amzu ki President Wang Khemcha Siamzai na chingba maruoiba miyoi kya na sarukya khi thoramadu da chahi asi yuina DIPR na piba State Journalist Award yanthokhi chahi asi yuina State Journalist Award for Art and Culture category da Sanalaibag Delhi ki staff reporter Robinson Wahingbam Rural Reporting amadi Public Health and Hygiene category da Sanalaibag Pauche ki staff reporter Moirangthem Khagemba Science and Technology category da Sanalaibag ki staff reporter Maibam Kennedy da amadi Sports category da Huya Lanpao ki sub editor Khumukcham Joychan Women and Children category da Sanalaibag Delhi News ki reporter Rabi Takhelambam Parliamentary Reporting category da Sanalaibag Delhi ki sub-editor Taurem Biswarjit amadi Best Editor on National Integration and Communal Harmony da Sanalaibag ki editor Ningombam Hemantakumar da pikhi. Thoramadu da Govindas Konthauzam na makata kibada akanba press media leiba adu chaukhatpa amadi transparency leiba ki khudamni. Loina na media ki maru oibadi mipum khudimak na loina khangnare adubo hauziki matamda makhoibu ngak senbadi tauribra taudabra hangningai oiri media singna tauriba singasi khangbi bakhak natana ngak senbiba nungsibiba tangai fade paumi singa tauriba thaba asi lanai oina taubanate matam khara tauraga tokpasunate haiki thoramadu da Dr. S. Ranjan phongdokhibada social media si streamline taubaki tangai fadaba leire masigidama akhang ahisingna wakhalon pibiyu media singna pau hapada negative oiba pau na makokta chauna positive oiba pau na manungda pikna hapana lamda masigi saktamsi mapalgi mina lana unabagi maram oheli maram asinna chatnabi asi khara semdok haningi haiki fake news mayamama adigi fake news mayamama thoropase asina ngasai credibility of the media houses and the press asi hantha hale aduga sarkar gi mai ge kiso ko yengsinjage but at the same time media houses sing lai beriba kogi media gi fraternity mayam lai beriba sing sinasu kharama khai yengsin mama so daga ta dong male punsin na yeng daga di yaroi dong ina haijariba the negative news ina mathakta ayam ka boina taw if we can change this asagi akogi page to negative news so sum haina le maning ngam thang but again ultimately prajana good news ka mang thangal har go pa badudi negative news no di hele it's a fact akogi sangai festival la ka tawe if I would like to request akogi print and electronic media Manipur gi hojik la amdai da akogi positivity oiba pot sing la pa kan da Manipur da la ke heb khalli ba kangbu jing ji so adum laking bagi hena phau gadra haina khanjai kariguma negative na helagadi la ke na khalam ba so kitang gelo tawdi Imphalis District amadi Kangpopi District Sadar Hill region ki marakta chayat nariba ngamkhai sengdok piu haiduna Nongshum Yakai Rol Laisem Youth Club amadi Nongshum Development Committee na sinduna Imphalis ki Nongshum da wakan mifam phamkrai wakan mifam da saruk yakhiba singna suda leiba myoi singna micha miyam da ki hanbiganu District Boundary Commission ama semduna chayat nariba sing lotion biu Imphalis ki lam Kangpopi District da pithokiba yaroi haina Thaba Playcar Sing Sisanaki, Wakan Mifamaduga Mari Lenana, Nongshum Yakairo Laishem Youth Club ki Treasurer, Yumlem Bam Amarjin Fongdokibada, Nongshum gi Ahal Laman Sing na
kanbiduna thamlamlaba khulgi ching asi khunja singna Imphal East ki manung chali haina khanjari adubu kanagumba kharana Sadar Hill region amadi Kangpopi district haiduna tongan ba map puthoraktuna hariba nongshum khulgi ching asi su yauna yekselakle Kangpopi district natraga Sadar Hill region ki mingda khulgi lam asi kanagumba kharana mun khigadra haibagi chingnaba leirakle asigumba akiba asi lehendana ba tungkoina tangdu leitaba punsi oihona ba lengak na che nariba ngamkhai sengdok piu haiki Imphal East District, Kangpopi District, amadi Sadar Hills District hairiba area sing asigi lam sing asi athuba matamda demarcate tawbiduna madugi asengba result adu ekoi miyamda phanganbiu amadi ipa ipu singna thambiramba lam sing mangba yaroi aduga suda leibiriba isin inau singnasu ekoi praja miyamda aki akhang pokhanbiganu Chingi District Council singi delimitation process asi final stage sa leire athuba matamda loishinduna pangthoktana leiriba ADC gi election asi pangthokna ba honari haina Hills Area Committee gi chairman Dingailung Gangmaina fongdokrai wafam asi assembly gi house na handakta Hill Area Committee da thadarakiba Autonomous District Council eki taruk shiba madi tare shiba amendment gi matangda committee asi gi member tara humdoina saruk yaduna ngasi pangthokiba mifam ga mari leinana paumi singa unaba matamda impact news na hangba wahangama ki paukhum oina fongdokibani Chairman asina makha taraduna District Council singi delimitation asi loirakpada wathok amatta lakhandana ba committee gi maikei digi process asi hek horakpadagi asoiba amatta yauhandana ba honaduna lakli masina maram oiraga hariba delimitation gi process asi ngasi fawba lushinba ngamdana lakhibani ngasi pangthokiba Autonomous District Council eki taruk shiba madi tare shuba amendment gi matangi mifam adugi matangda mahakna makha taraduna mifam aduna anoba amendment semdokpagi matangda chapchaba warip loba ngamkhidrabasu sangai festival loibaga committee anoba mifam ama pangthoktuna warip sing loragani haiki District Council delimitation process due process akoi follow tawdaba yadaba all the stakeholders all those people need to be consulted an opportunity of being heard to be given adugumba process se yamna lengthy su oibinina khudakta delimitation se pangtaw tawba yadabagi akoi matam khara lori bani so it's now finishing up we are in the final stage of finalizing the district councils of all the district 10 district. Once we submit the report, accordingly, the government is pressuring us to submit the report so that they could conduct the election as soon as possible. Mapung faba training fangba haibasi punsi gi tangka khudimak amadi hiram amada hektamak mai pakpada choba mating oigani haina RDNPR Minister Yumnam Khemchana fongdarakli State Skills Mission Manipur State Rural Livelihood Mission MSRLM na senduna pangthokiba Din Dayal Upadhyaya Gramin Kaushalya Yojana gi alumni met lesingani kunithoi gi thoramda fongdokibani North AO sida leiba hotel Imphal Classic ki Sangai Hall da pangthokiba thoramadu da minister asana makhatana miyoibigi punsida mai pakpa haiba sida ishona tabi ba haiba ama lei adubu hona bakandrabadi punsida mai pakpa haiba sida ishona tabi ba amadi tamba haiba leite haiki Like I say, ishona igla kakari yige se there's something else adubu hona bakandraba sincere oidraba ishona igi igande. So let us work hard. Aduga koi iram damchi nungsisi, benar-benar koi sincere isi hai contact injury. Sengdok Jabama Impact TV gi ngarang tang tara manga da sandokiba Prime Time Manipuri News sa Amzu EZM amadi HJU na loba warip ki mayokta pau ama yaukrai pau aduna kanagumba ama natraga lupta sokhanba yauragadi madugi damakta nungaitaba fongdokchari Transgender singna masaga chanaba sinfam ama paiduna hingbada khunai asigi oiba akhuba mityeng changhandanaba mari lenaba singna thorang khara paikhat piu haina All Manipur Nupi Manbi Association gi maikei digi lenga ki pukning singsilakli ngasi Manipur Press Club ta lupa sigi mihut singa yauna paumi singa unawada daya taurem koba Kanchipur da leiba school ama da oza oiba transgender asina fongdorapagi matung inna transgender friendly oiba environment ama pigani haibagi yanaba sigi makhada mahak school aduda hokhiba tha ahumrom
ꯋꯥꯐꯝ ꯑꯁꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯅꯣꯚꯦꯝꯕꯔ 13ꯗ ꯑꯣꯖꯥ ꯅꯨꯄꯤꯁꯤꯡꯒ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯄꯗ ꯅꯠꯇꯅ ꯐꯤꯃꯦꯜ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯃꯦꯜ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯖꯦꯟꯗꯔ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯗꯤꯃꯣꯔꯦꯂꯥꯏꯖ ꯇꯧꯍꯟꯅꯕ ꯃꯔꯝ ꯑꯣꯏꯔꯦ ꯑꯃꯗꯤ ꯃꯍꯥꯛꯈꯛ ꯅꯠꯇꯅ ꯍꯧꯔꯛꯂꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯀꯌꯥ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯄꯤꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯇꯣꯏꯂꯦꯠꯇ ꯋꯥꯁꯔꯨꯝ ꯆꯪꯕꯤꯌꯨ ꯐꯤꯃꯦꯜ ꯇꯣꯏꯂꯦꯠꯁꯦ ꯆꯪꯕꯤꯒꯅꯨ ꯍꯥꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯕ ꯃꯇꯝꯗꯗꯤ ꯁꯦꯠ ꯑꯦꯂꯣꯠꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯄꯔꯦꯡꯗ ꯐꯝꯃꯤ ꯗꯦꯟ ꯅꯨꯄꯤꯒꯤ ꯋꯥꯁꯔꯨꯝ ꯆꯪꯉꯤ ꯗꯦꯟ ꯑꯥꯏ ꯋꯥꯁ ꯑꯦꯗ꯭ꯔꯦꯁ ꯑꯦꯟ ꯑꯥꯏ ꯑꯦꯝ ꯑꯦꯗ꯭ꯔꯦꯁ ꯑꯦꯁ ꯃꯤꯁ ꯕꯥꯏ ꯗ ꯁ꯭ꯇꯨꯗꯦꯟꯠ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯖꯦꯟꯗꯔ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯊ꯭ꯔꯤꯠ ꯇꯧꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯑꯩꯕꯨ ꯍ꯭ꯌꯨꯃꯤꯂꯦꯠ ꯇꯧꯕꯅꯤ ꯑꯦꯟ ꯑꯣꯟ ꯇꯣꯞ ꯑꯣꯐ ꯗꯦꯠ ꯑꯩꯕꯨ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯅꯦꯕ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅꯦꯅ ꯑꯩ ꯀ꯭ꯋꯥꯂꯤꯇꯤ ꯌꯦꯡꯗ꯭ꯔꯦ ꯑꯩ ꯀꯦꯄꯦꯕꯤꯂꯤꯇꯤ ꯌꯦꯡꯗ꯭ꯔꯦ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯌꯦꯡꯗ꯭ꯔꯦꯕ ट्रांसजेंडर एक नदी अखोई ट्रांसजेंडर सिंगी राइट लै है अदुबु अखोई स्कूल ददी अदुगी ममी तादेबन आई हुजिक एम से NIT मणिपुर दा PhD परस्यू तौरुबा मतमदा सिगी चप मानना अंगोंद हरासमेंट जे चथरगदी अखोई से अदुम साइलेंट ओइर अदुम लैगद्रा अखोई बेसिक राइट्स कदाइनो Protecting Our River haiba theme da More Town Fauduna cheliba Turel Khongnung Sing Sengdokpagi awareness program pangthokrai Thoramadu Khuzailok and Lailok River Environment Protection Committee More Nasanduna Eastern Science School amade Gateway International School gi Oza Sing amade School Mahiroi Singaloya Napuna Khusam Naduna Chathakibani Thoramaduga Mari Lenana Khuzailok and Lailok River Environment Protection Committee More gi Maikedi gi Fongdorapada Hariba Turel Sing asi Luna na Thamnabagi Pandamda Ngasigi awareness program asi Chathabani Thoramasi Hayeng Su Chathagani Thoramasida More da Laiminari ba Furup Khudimaki Miyamna Saugat Piduna Turel Khongnung dagi Amot Akai Plastic na Chingba Polam Sing Lang Thabidana Bamadi, Aikoi Kudimak na Wakal Taminaduna Mori Giturel Sing Luna na Thamsi Haiki. Manipur University ki library mamang da chahi kaya ki mamang da ki hauduna lakpa upambi kuntra humdoibo maram chadana kakthat khibagi mayok da university asigi mahiroi singna khongjang sangsin krai khongjang adu ngasi nungthil pung anirom taba matam da university asigi mahiroi singna library mamang da chathakibani khongjang adu gi matang da Karam Bhupendra kauba mahiroi amana haukiba thangza amadi nomaising numit nini asida university ki library mamang da ngasidagi chahi kaya gi mamang da haurakpani haina Panariba Kok Pambi Kuntra Humdoyasi Mawong Maril Tadana Kakthatlaga Thanambani Thawong asi Manipur University ki Mahiroi Singna Yaning Day Loinana U Kakthatpagi Thongdok asi authority ki Maikidigi library ki mamang asi Mambagi Masa Kakpani Haina Khumliba Sisu Yamna Maram Chade Mai Mambagi Oiragadi University Manung da Street Lamp Masing Hengat Hanbiyu Loinana Handaki U Kakpagi Thongdok asida chenaba miyoi singsu chairak pibiu haiki panba yabadi handaki u kakpagi thongdok asigi matang da forest department ki maigedigi ngarang team ama MU da laktuna yengsilambaga loinana u kakpagi matang da MU authority da so cause notice ama thanaba process tawbasu hokrabani Mai ngānabagidamagta u kaktatpa jiwo khoi mafam amta thingadaba haitare do mai ngānabagidamagta u kaktatoi sarukpudi mai oina thanbiu haina ai authority da si yam sengna haijaningeba mammiba myamji u loi kaktalakadoribra ba huje khoi university manung je mai ngam ngande ba hostel phangi ngande ama phangi ngande masi ngandaba myamje ai hujik bisida adagi university authority da question ama tawjanine u kaktalaga mai si loi ngalakadoira sini tungda so amuk tawroktanaba ai mitai student association gi maikai dagi ai thamjai Moyon Kanglup ki nupilagtagi ahanba Doctor of Philosophy PhD fangkibi amasung Moyon Kanglup ki khaknatana Naga Women Union Manipur ki ahanba President oina furup asimak ki achauba thodang loribi Dr. Gina Sangkhambo ikai khumnaba utpagi thorama pangthokrai Chandel District ki Kapamda leiba Thoma Memorial Hall da pangthokiba thoramduda United Naga Council Manipur amadi Naga ki tongan ba lup ki luchingba singna sarukiyaduna Dr. Gina Sangkhamda pukning thawatki loinana mahak na ngasi fawbada furup asigidamak lawduna lakpa thabak kaya busu singthaki
All Manipur Press Association Ampa Linkiba Chahi Yankai Mapung Farakpagi Kum Ama Chupna Chatarakpa Association Asigi Golden Jubilee Thoram Ngasiloshin Kray Chingmerung Dalaiba Hotel Classic Grand Pangtokiba Thoram Aduga Mari Lenana The Future of Printing Industry in Northeast India Haiba Hiramda No Magoiba Seminar Amasu Pangtoki Thoramadu da Sarukyakiba Ampagi Secretary YK Drena Matam Amada Printing Press Ki Lamda State Asigi Miyamna Kudongcha Dabakaya Mayok Narambadu Ngasidi Kokan Bangamlay Laiba Asigi Oina Printing Technology Ki Lamda Kumang Sausan ba state singilagda Manipur su manung chanduna mapalam da fangliba printing ki kudong chaba sing iramda masida su fangbang amle haiki toramaduga mari leinana iboyaima printers loklaubung ki proprietor L Bumeshwar da lifetime achievement award sur printers Rup Mahalgi proprietor S Surjita member of the year award amadi Ness Advertising Private Limited Babupura ki managing director KH Krishnanda press of the year manalan thoktuna pukning thawatki Thoramda the World Print and Communication Forum ki President Professor Kamal Mohan Chopra, Ali India Federation of Master Printers ki Vice President is Bityut Ranjan Nak, Bosem ki Chairman Dr. C.H. Saratamadi, Bosem ki Chairman Akham Joy Kumar Nasarukyaki. Sizinabada kadai fauba hygienic oina traga oide haiba khangdaba local met oiba yai haina thazaba Manipuri mapandaki pusalakpa Phishunaba hidak detergent bag yankai taruk amasung Sony television gi duplicate television mari consumer club Manipur na fagat pangam kre hairi Fisu hidaga si surf excel ga manaba moongda excel haina thai hairiba fisu hidaga do jet travel bus da purak padagi ngasi ayo pung tarama thoram tawada North AOC gi Ketkuru Pat bus parking dagi consumer club Manipur na fagat pangam khibani hairi hiramasi ga mari leina ngasi pauna kaithal da leiba consumer club Manipur gi office da paumi singa unaba mada consumer club Manipur gi president T Fulchan Sarmana serasi gi mapandagi pusalakpa polam singasi akaknaba pawma fangbadagi wet and measure gi kangbu amaga loina na consumer club Manipur gi thaumi singna fagat pangam khibani polam singasi North Kolkata da North 24 PGS tagi Sanjoy Roy amasung Santos Mandal Kaupa non-Manipuri anina puduna lakpani makoy anina fongdorapagi matung ina sedasida makoy na polam singasi pusilakpasi handaka tharaga nipalak shure polam singasi makoy na gari waiduna bus parking dagi Greater Imphal dagi haitharaga leiba mafam singda yonbagi thabak chathai haina fongdorakhi Polam singasi yondagi maungasi fishu hidagasi bag tara lobada Sony television nama hapkani hairaga yonbani hairi hariba television asisu Sony company ki asengba television nate makoina Sony ki sticker napsinbani Fisu hidagasi surf excel ga mana bamongda excel haina thaba Kolkata da saba duplicate local metni Fisu hidagasi test tawdriba maramna sizinabada kadai fauba hygienic oi haiba khangmangamdri maramasana serasada leiriba dukandar singna asigumba kaya asidagi checksin biyu asigumba fibam asi chana thangnaba polam sing yauna atai polam sing dasu chatharamba yai online gi khutangda lakliba polam sing asidasu asigumba kaya yauramba yai maramasana asigumba hiram kaya asigi matangda Manipulenga yauna mari leina baluisang singdagi paikhat payaba thorang sing paikhat haningi haina fongdorakhi posi yoliba posi poriba bangalim sa anisi la amatungda hoiga wari sanaga posing ji lauthoga verification tawbani tracking mark si tracking si changaga search taw matamda kaimta thoroktre adigi ekhoi khange hari posi local me ne duplicate ne posi sajinaga yon bane haiba sima ekhoi confirm tawre sumaina ahongo chaw lai sumaina low kholona lakpasing che yari koi masi yam section na khallaga yenga lobiu maramuduna sigumba potlam sing je courier sing sida Manipur government gi lairiba department sing china section wise sing haibiraga niom sing haibiraga makhoi sing tax invoice loina hanbiraga madugi asengba manufacture to jaga sing je khangtok pinaba adigi pot yoliba supply to bi sing je masi khangtok pinaba honabiu Collision against drugs and alcohol kada madilamda masigi tuan balup singna Manipulenga na yusungba yonbaki atingba lauthokhiba warep handu haina chatharakliba khongjanggi manung chanang asisu Imphalis district ki manung chanba wangkhai angom lekai da wakan mifam chathakrai wakan mifam aduda All Manipur Women Social Reformation and Development Samas Nupi Samas Women Social Welfare Association amasung kada Imphalis District Committee na puna senduna chathakibani mifam aduda lengak na yusungba madi yonbagi ayaba pikhiba warep handu haiba kolausu laukhi Kumzali Singamaga Chamapan ge Yankaki Matamda Manipuri Ningthongna Moirangda leiriba Ibudau Thangjingbu Lausinduna Lai Haraunaba Tawbagi Thawongbu Yaningdabagi
Moirangi miyamna changsinkiba khongjangda luchingkiba miyoi tara taruki khubam ama Moirangi MLA Thongam Santina Maikhum hangdoktuna miyamda khusinakrai Ingu famnaiba chairap loisang amadi ibudau thangsing seba mandal anina senduna pangthokiba thoramaduda laikhidarba luchingba tara taruki mafamda laisu katuna ikai khumnabu utkhi अखोई ईश्वरी है जला मणिपुर दलदलतना पृथ्वी की अवधि भारत की मफम पुली मकई को हम सौखुक चल लेरिबा अदुमलबा अखोई ने याम नवांग थामत थमजरिबा सुब इदौ इबेदम अनि से हाइबा अदल पाइ प्रातुसिना अखोई की ममुसिंदिरगा मखोइला थेंगबिरमदबा मखोइ द मधुगे सो थौदाल लरुमदगदी मसी अखोई फंगिगदा अखोई मधु अखोई की हाइबा वहिसे Matang soisda break amalojage break matungda malem amadi India gi hauzik oiriba covid ki update amadi Manipur amasung maling bitongan tongan ba ipausing puduna lakjage impact news meeting tatun lebio Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charva infrastructure galoinana secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi dambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chabasu leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact you. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Presto Personalized Wonders Imphal da nauna hangdok jare hairiba asida personalized gifts corporate gifts awards and mementos home decor office rubber stamp na chingba potlam sing mafam asida phangbigani ngasi maklangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 038524490025 natraga 9862100456. Mayambo amukha na taram nauchari bulletin asigi makhataba pau miyam da bizari India da hokiba pung kunmari da covid ki positive case chamga ga ama hengalakhi hauzik leba sida covid ki active case lising tarait ka changwa ga humfuma thoi da hanthare apunba case masing na crore mari lakh nifu taruk lising humfu taruk hele haukiba pung kunmari da covid tagi miyoi ani laikhidre apunba laikhitaba masing lakh manga lising kuntra ga chamga ga kuntra manga yaure haukiba pung kunmari da covid tagi fagalakpa ki changcha da Marifutara nipan dasmek nipan sino oikhi haukiba pung kunmari da covid tagi miyoi chanipan ga yankhai taruk fagalaktuna discharge sauki apunba discharge sauki masing crore mari lakh nifu mathoi lising kunipan hele nakala maromda malem yoina covid ki apunba case masing crore humfu mari lising tara mathoi ga kunhumdoi hele apunba lekhitaba masing lakh humfu taruk lising tara nipan hele amadi apunba recover taukiba masing na crore humfu nithoi lakh nipan ga lising nifu mapan hele Manipur ngasi nauna coronavirus positive oiba miyoi ama thengnakibaga loinana positivity rate cha da sino dasmik nipan ahum yauki hauzik active case tara leiri Manipur lenga ki Directorate of Health Services gi fangba report ki matung inna ngasi covid na maram oraga lekhitaba miyoi ama ta yaukide hauzik se da sigi lekhitaba masing puna lising ani ga chama ga nifu mapan oiri haukiba pung kunmari da covid-19 positive oiramba miyoi ani recover taukibaga loinana se da sigi apunba recover taukiba masing na lakhama lising kunthara taret ka chatrut ka nifu manga oiri recovery rate na cha da marifutara nipan das Mari tarukta leiri sera sigi oina covid-19 positive oiba apunba masing lakama lising kunthra mapan ga chamapan ga mari oiri nakala maromda laicha da sidagi ngakthok na baki pandam da chathariba covid vaccination gi manung channa ngasi vaccine dose chahum ga mari fuma thoi kap thokhi baga loina puna vaccine dose la kunthra ni thoi lising humfu ga chani ga kunthra ni pan mai pak na kap thok pangam khre hairi
State Health Society National Health Mission Manipur gi Child Health Division asenduna National Newborn Week ngasidagi hodokrai masamo faba mapung faba miyoy ma oibada tinjang kaisang daba masamo faba angang darkar oi angang hekpo padagi ahan bachayol ama fawbada neonatal death ki changasi marigi manungda ahum oi Madam Masada Aikoina Yamna Hena Jackson Bachangi Haina State Health Society National Health Mission Manipur State Mission Director Dr. Somorjit Ningombamna Tamlakli Lamfelda Laiba State Mission Director Gi Office Pangtokiba National Newborn Week Hongdopagi Thoram Aduga Mari Lainana Director Somorjitna Angang Hekpo Padagi Chayolo Mafawagi Matamasi Maru Iba Matam Amani Healthy Adult Ki Foundation Asi Newborn Period Lepagi Matakta Newborn Baby Ki Mawong Matawasi Biological, Social, Economical Amadi Cultural Environment Semi Haiki, Director Asana Makataraduna, Popada Ngairaba, Angang Singda Matam Chan Healthcare Facility Pipa, Ngamhorabadi, Angang Singda, Oiganba, Laina Kaya, Kalhoba Ngamba, Kaktanatana, Angang Adubo, Hingbagi Lambia Masemba Ngamhali, Mama Oibi Singna, Angang Hekpo Paga, Pung Amagi Manungda, Mamagi Hanba, Komlang, Sungsoy Soydana Pitakadabani Haiki. Angang ama hek pupa khudingi loinamak akoina quality leiba healthcare provide tawasi akoigi theme ni andak sigi adana ngasidagi I declare that National Newborn Week 2022 open and request all the functionaries in the district, block and in the peripheral level to observe this and create awareness for the healthy child who has been born after a period of 9 months pregnancy by the mother adana CEC. Every child purpose showing am yaw dana ba phana healthy way na to na bagi damakta koi masi pan ji matungina masi phangna bagi damakta koi myam loina mak yaw raga healthcare ji yohan si have a message mayam na dang yohan pi ni ajari State Agricultural Management and Extension Training Institute Samiti Manipur Senduna Numit Marini Chupna Chathagadaba State Level Krishi Mela Ngasi Agriculture Minister T.S. Biswazin Hongdokrai Iram Damasigi Lomi Sina Putokpa Cheng na Mapandagi Pusilakpa Napsaki Chengi Mahut Senaba Chief Minister Thamliba Wakalon Thaganingaini Kongthang Asina Mai Paklavadi State Asigi Lofom Singh Kanbada Ajobo Mating Oigani Haina Minister Biswazin Thazaba Thamlakli Transforming Agriculture Haiba Hiramda Konumamangda Laiba Iboyama Sumang Lila Sanglen Pangtokiba Tharomaduda Minister Biswazina Malem Yoina Lau Singuki Pathapta Lakliba Ahongba Singasi Tung Induna Chinjak Tamipal Tangdaba Lamdam Ama Purak na Bokona Minasi Constitution ki Makada Leiba Asigi Mipum Kudimak Jab Manaba Hak Leibagumna Leiba Asibu Chaukat Hanbadasu Mipum Kudimaki Tongdang Changi Haiba Kaufade Haiki Mahangna Makataraduna Mahai Marong Amadi Manamasing Thabada Ka Hena Chemical Fertilizer Hapana Miyobiki Hakchangda Laina Kaya Pokhan Bagi Machak Oirakli. Oirakli ba Fiba Masi Yanglaga Tuan ba Lau Pathap Sing Laumi Sing da Mamutana Kanganaba Department ki Maike Digi Honari Lau Pathap Makal Mari Ming Oina Ipa Ipu Sing na Chataramba Natural Farming, Organic Farming, Nano Fertilizer Farming Amadi Chemical Fertilizer Farming Singi Demonstration Laumi Sing da Utlagani. Chemical Seasonadaba Natural Amadi Organic Farming ga Nano Amadi Chemical Fertilizer Farming ga Pothok Puthopagi Chang Thoina Khetnadrabadi Har Seasonadaba Farming Singna Mahut Sinbagi Tangai Fadabale Haina Mahakna Fongduki Thoromaduda Sarugyaki Balangthabal MLA Karam Shyamna Sedasigi Misingi Chada Humfutra Lomi Oibana Lomi Singi Senthok Hengalaba Matamdada Semetlon Faba Kunayama Oibangamgani Kunaya Sigi Mipum Kudimak na Mipal Tangdana Hingbaki Wakalon Pokminaraba Matam Yauri Haina Mahakna Pausala Tuan Balongi Singi Pothok Utkiba Krishi Fear Hongdopaki Thoramadada Oinam MLA I Nalini Lamlai MLA KH Bomjama di Kumbi MLA S Prem Chandra Susarukyaki Oinam farmers ingi akogi lariba interest farming da Adun Huzik Su Hari, Karinoda, Akogi Manipuri State to Oinasi Tauri Melaze, Oinam constituency, Oinagi, Mela Tauzigan, was a proposal avenue. Akoi Farmar Mayamna, Mela Amatauzi Haremache, Akoi Culture Department, Piogi Kutanga, Taunaba Masisiam Saro, Hamasima. Madam de Kone encourage to promote over the Kalim, Hominaba State, Amas Seminaba, Duga, Faba, Wakalon, Minaba, Duga, Pavato Minere, Harkata, Haminaba, Tangai Pati. Aduna politician Katada in Topa responsibility fixed on Bajet Sumoy. Aduna Koina City, Nagrik Ama Ore, Nesangi. Aduna Isu Nagrik Amani. I coin a politician when I coin a Razniti Walantaga, social worker when a tool is not equity Pakalo, whenever we get the Tolapani. I couldn't make it right when we exploit the way Avanate. Farmargil when I exploit the way Avanate.
तौगदबो अखोइना खली पोती मिपुम खुदिमक से इसा इसा की राइट तुमाइन लेबु तुमाइना इसा इसा की रेस्पॉन्सिबिलिटी लई हैबसिम सु ज्ञान तामिने चंगे Manipur Handloom and Handicraft Development Corporation Limited na sanduna numit tara manga ni chup na chathagadaba Handloom and Handicraft Exhibition ngasidagi hokrai Arvan hatta chahi chuppa Handloom and Handicraft Expo taunabagi pandam leire Manitex Northeast State singi manungda khwaidagi pamnaba expo ama ohenba lenga ki thaurang leire haina Manipur Handloom and Handicraft Development Corporation Limited ki chairman KH Ibomjana phongdokrai Nilakuthi da leiba Arvan hatta hokdokiba exhibition aduga mari leinena KH Ibomjana hai handak da loshin kiba Manipur International Textile Expo Manitex lising ani kunithoi mai pakna pangthokpa ngamkhraba matungda Nilakuthi da leiba Arvan Had nasada chahi chupa handloom amadi handicraft ki oiba exhibition ama pangthokpa haina lengak na warep loba leire ngasidagi horiba numit tara manga ni expo si tha sigi kontra da loiraba matungda atopa expo ama amu numit tara manga ni pangthoktuna sinaduna numit tara manga ni ki oiba handloom amadi handicraft ki expo ama chahi chupa gi pangthokna ba thaurang leire Lengang na paikaliba thaurang asimak Arvan Hatpu lamdam masigi handloom amadi handicraft ki oiba polam sing marangkai na fanghanba loinana lamdam masigi fisavi artisan sing bu pukning thogat na bagi sarukamani Arvan Hat asisu hena matam ga chuna bomong da semgat sagatuna miyamgi mityeng fam tourist attraction point ama ohena balenga ki thaurang leire masigi mathakta Department of Handloom Textile and Industry ki meeting makha da Directorate of Handloom and Textile na sinduna pangthokpa chahi ki oiba thauram Manitex ase Northeast State ta khwaidagi pamnaba Madi Chauba Expo ama ohena ba thaurang leire Expo asi state asi khwaidagi chauba festival oirakliba sangai amadi Siroi Festival ga chang manaba chauba festival ama ohena ba pandam thamli Directorate amadi corporation na thamliba pandam asada lamdam masigi fisavi artisan singna punna thawai yauna lengmana na khona bachangi haina chairman KH Ibomjana phongdokhi ngasigi thoramadu da Handloom and Textile Directorate ki Directorate Lamli Kamai Manipur Handloom and Handicraft Development Corporation Limited ki Managing Director EG10 National amadi State Awardee Corporation amadi Directorate ki official sing amadi fisavi artisan kyana sarukyakhi Siroi Festival hai kanda hekta Imphal dagi ukhun bahau ki lamben ga si chingna saina ba ngam jan lati pang pang na sin grab jan asigi festival si su PM ne ba aham da ado sum kona ba leptana to udur gi sakhal ine ado minus sangai festival su hoji handa ka tawri si amna asawa event ma waire sumaina oihening man gidana koi honorable minister su he hai sangai festival ga complete tawna si koi hidana si kaisi he palle adura na hansi wangang bra to yaw thorok ke tawu daina Manipur government sinba pot nga tunina aduga nak chatna bhona si haibne ne simtoy Manipur ki Chandel District the Aspirational District Program ki makha da paikaliba tuan ba chawka thaurang ki thabak sing Indian Defence Ministry ki Department of Defence Production ki Joint Secretary Asri Anurag Baspai na yengsin baga loina na official sing yoiba mifam ama supang thokrai Asri ki kongchat ado ahan bo ina Chandel ki DC office da thunglak tuna mini secretariat office da district asi ki district level officer sing yoiba mifam ama pangthok tuna tuan ba department sing na paikaliba thabak sing review tokhi Loina na mifam adugi manung chana Mission Integrated Development Horticulture Scheme gi makhada khangatlaba beneficiary humfu marida ningtham maru marang sing yenthokhi mifam adu loraba matung district asigi district hospital Maha Union Higher Secondary School Chakpi Karongi CIC SGO complex yauna atai mafam kaya su haktheng nana chatuna awada pa amadi semgat sagat pagi thabak sing yengsinki Social amadi Environment Development da yumfam oiba Lakshya Hariba Society asana Manipur Pollution Control Board amadi IMC ga khusam naraga Plastic Litter Free Manipur haina mingthon ba signature campaign ama Imphal gi BT Park mamang da chathakrai Lakshya Hariba Society asigi founder amadi CEO oiriba Suman Sekhar ga Impact News ga unabada miyamna plastic bottle sijanaba loiraga mafam jana hundoktuna recycle toba yai masina akoiba ki fibam sokhandana pothok kaya puthoktuna senthok lehanba yai haiki Campaign asi makhata na Manipur ki tuan ba mafam sing da tha ama chupna chathagani hairi
We are here from the support of PACE, Pet Packaging Association for Clean Environment, and with the support of Imphal Municipal Corporation and Manipur State Pollution Control Board. And we are here to just talk about the plastic bottle, what we are using. You are just litter the bottle after using the plastic. But this is not the waste. I just want to tell everyone from this initiative, this is not the waste. If you dispose of properly, it will dispose of properly as per the government guidelines, like a blue dustbin, plastic bank. So many plastic bank has been installed inside the Imphal city also. So it will be completely recycled. Can you imagine? This is made from the wet PET bottles. Cooperative sector haibasi socio-economic development ki yamna maruiba institution amani haibada haiman bathokloi haina ICM Imphal ki director KH Rangamlian Aimol na fongdorakli. Wafamasi numit humni chumna chatharakiba humfumapan suba All India Cooperative Week loishinbagi thoram da fongdokibani. Institute of Cooperative Management ICM Imphal amasung Manipur State Cooperative Union na puna sinduna lamphel pata leiba ICM ki campus sa pangthokiba thoramadu ka mari leina KH Rangamlian Aimol na makhata na cooperative sector asi socio-economic development ki yamna chawba role lei maramasina mahiroi singi career growth hena lehena bagidamak thoramasi pangthokpani haiki. Cooperative haibasisu karino haibataredi. It is a business organization amani. So masidi ikoina group of people na moi join tawminaraga makoigi thabak suminabani. So masigi thabak suminaraga masai lakhiba moina phangkhiba income duda masai gi developmental ikoigi economic growth from the yingbataredi masigi cooperative ki through the growth henna lakho yaba sector amani haina masigi Chahi Taranipan Fawpig Manung Dalaiba Angang Singyoiba Free Heart Disease Screening Camp Ama Mizoram ki Aizol Dalaiba DIEC Kulikwanda Pangthokrai Nomagyoiba Camp is a Hospital and Research Institute Imphal RBSK Amadi National Health Mission Mizoram Gapuna Kusam Naraga Chathakibani Camp is a heartbeat Siza Hospital ki consultant cardio thoracic and vascular surgeon Dr. Siddhartha Lukramna Luchingduna Angang Chani Gataragi screening Chathaki Hairi. Bahujana Sahitya Academy na chahi asiki oin tongan ba lam da singthaninga oiba thabak tawriba miyoi singda piba mana singi marakta ama oiriba Lifetime Achievement National Award state asiki retired prosecution director Ngangom Tes Kumar da khusinarakhrai New Delhi ge Garwal Bhavanda tha asiki hokiba tang 16 da pangthokiba All India Bahujana Writers ke 3rd Suba National Conference da Bahujana Sahitya Academy ke National President Nala Radha Krishna amadi Bahujana Sahitya Academy Manipur State President Fanjobam Lananchit na lemjaningai oiraba award asi Tes Kumar da khusinakibani panbayai Ngangom Tes Kumar Singh advocate ama oina matam sang na miyam gidamak aruba thodok wathok kaya da saruk yakhraba miyoini. Maidai Midai Furupu Scheduled Tribe Lista Chalaga Constitution ki makha da safeguard fangzanaba Scheduled Tribe Demand Committee na changsilak pakhongjang ki makha tarakpa oina ngasisu Wangkhai Assembly Constituency ki MLA Thangzam Arun Kumar ki yumda chatuna memorandum pisinkhrai memorandum adu chingmerong mamang lekai da laiba MLA asigi yumda STDCM amadi loop asiga chatminariba loop kaya gi thomi singna chatuna pisinki Scheduled Tribe Demand Committee na changsiliba khongjang asi MLA Thangzam Arun Kumar su saugatli haina MLA asina fongdorakhi Lefam haijab tare masi kange haiba taragadi ekoi aina su yaba constitution no yaba ekoi mete si Scheduled Tribe Committee da chalwa kanda da ekoi singal topang ngamgani ado masi amna site ki su support objai ado gi mathakta leiriba government si da su ekoi government ki member amoina kari toba yaba kari packet pa yaba su ko yengjage
Nakalamorom Lamsang constituency ki MLA S Rajen Dasu Scheduled Tribe Demand Committee Manipurna Maite Mitaibu ST list chalhanaba mathau taba thabak lokhat piu haina memorandum pisin krai memorandum adu salam da leiba MLA asigi mayumda Scheduled Tribe Demand Committee amadi committee asiga chapminari balup singi thomi singna laktuna pisin kibani loinana MLA Rajen gi maike digi su Scheduled Tribe Demand Committee na changsiliba khongjang asi furup asi kannabagi yamna maru oiba issue amani issue asi mahak masaki oina su sawatli maram asuna mahaki maike Gisu Chief Minister da Taksenduna Center da recommendation tahana ba honagani haiki. Imphal West District ki Langol da leiba Langol All as Home ki inmate sing da Thaunauzam Chawba Memorial Charitable Trust sing zamaina November thagi pension yenthokrai Thoramadu Trust asina tha khudingi All as Home sing orphanage sing amadi ahal orba sing da pension yenthopagi sargamo oina chathakibani pension gi senfam adu home asida pangthokpa achamba thoram amada trust asigi managing trustee Thaunauzam Romena yenthokibani थोरकपदे हाइजदेंगे Sangai Festival Gamari Lenana Churachandpur da Pangthokadoriba Spectacular Show gi damak sem sabagi thabak ningthina chathari haina Churachandpur District Deputy Commissioner Sharat Chandra Aroju IAS na hairi Churachandpur ki Deputy Commissioner ki office chamber da pangthokiba pau gi mifam amada DC Sharat Chandra Aroju IAS na hai Churachandpur da han boina Sangai Festival Gamari Lenana numit humni chupna tourism gala event pangthokadoriba sibo mai pakhana bagi tamak District Organizing Committee of MSF Churachandpur na sem sabagi thabak sing ningthina chathari haiki panbayai Sangai Festival gi manung chana Churachandpur gi behiyang da leiba Khuga Resort ta November 12 dagi 16 fauba numit humni chupna spectacular show pangthokadoribani masigi manung channa cultural sublimation musical extravaganza amadi local handloom and textile promote tongnabagi oiba ram walk amasung indigenous games amadi tongan ba local cuisines ki oiba item kaya utkadoribani Manipur Sangai Festival Gamari Lenana Pamdaba Thongdok Tok Tanaba Manipur Police na akan ba mawongda section Thaurang Lokhatli section Thaurang ki manung channa Imphal West District Police ki commando Kangbuna district asi ki manung channa Takhel Laikai Thingom Laikai Segarot Kaisampat Leimacham Laikai amadi Koro Makhong leiba apunba yum chamaga yankha ki miyoi chani ka humfutara verification chathaki verification adu da lona thinkraba lalholop singi bail out manga su yauki mifa mipundi amata yauki de hairi nakala marom da Bisnupur District Police na so Kaibul Police Station ga punna Kairin Fabi Maning Laikai da Thibu Humbagi Tabak Chathaki Yum Changduna Chathaki ba Thibu Humbagi Taba Aduda Mafam Adugi Punna Imung Kuntragi Miyoi Marifutaragi verification Chathaki Adobo Mifami Pundi Amata Yauki de Hairi Nungthilgi matamdasu Imphal West District Police ki commando Kangbuna Thibu Humbagi Thabak Chathaki Pauna Bazar gi Pratap Crossing yauna Masjid Road Polo Ground Hotel Christina amadi Fashion Point na chingba mapada ngasi nungthil pung 3:30 mari fauba chathaki ba Thibu Humbagi Thaba adu punna miyoi chamaga yankhay manga gi verification chathaki loina na masagi saktak che sudaba miyoi nipan fagat khibaga loina na makhata ba wahang pahung chathana ba City Police Station da sinakre hairi Nungthilgi matamda Bisnupur District Police ki commando na chathaba section Thaurang ki manung channa Nambol Bazar da achat awok sing check chathakrai Bisnupur District Police ki additional SP operation ki meeting makha da chathakiba achat awok sing check chathaba ki manung channa miyoi humfutara verification chathaki loina na masagi saktak che sudaba miyoi hom fagat khibaga loina na makha taba verification ki dabang Nambol Police Station da sinakre hairi Manipur Sangai Festival ga mari leinana pamdaba thodok thoktanaba Manipur Police na lokhalapa section Thaurang ki manung channa Imphal West District Police ki commando Kangbuna Kairen Fabi Maning Lekai da Thibu Humbagi Thabak chathaki yum changduna chathaki ba Thibu Humbagi Thaba adu da mafam adu ki punna miyoi imung kuntra ki miyoi marifutara ki verification chathaki hairi adu pumi fami pundi amata yauki de hairi
Taramari Shuba Manipur Polo International Chalibata Sigi Kunithoidagi Kunmapan Fawbada Pangthoklagani Imphal Mapal Kangzebungda Pangthokadariba International Polo Tournament asida Manipur India B team da saruk yagadaba Manipur Horse Riding and Polo Association ki selection committee na sanaroi taruki ming lauthorakrai team asida MPSC team B dagi T Pradeep Kumar team captain ex Polo Club dagi P Ozitamadi L Atangba Imphal Riding Club dagi L Rohit Chingkai Hunba Polo Club tagi L Thompson aduga Tekcham Polo Club tagi S Sadananda Khangat Krai Polo team asigi oina N Ibungo Chaubi amadi S Bimol anina manager amasong coach ki thawdang lawragani Manipur Sangai Festival ki manung chana Manipur Mountaineering and Trekking Association na Churachandpur Sanapati Imphal na chingba mafam singda trekking, aero sports, water sports na singba activities kaya pangthokadari activities sing asida saruk yaningba singna Khumalampak Sports Sangfam Binithong manakta leiba MMTA ki office ki application form lawraga tha asigi tang kun fawgi mamangda thazilakpa yagani hairi Taramanga Suba Manipur State League the Young Physic Union Lalambong Maipakrai Khumukcham Joy Kisan gi Sentang Makada All Manipur Football Association na senduna ngasi Bisnupur gi Mini Stadium Ground na sanakiba Hongfumanga Suba League the Young Physic Union Lalambong gi Lunkhongam Haukip amade Lungau Hau Hangsing Anina Match asigi Taramathoy amasung Marifu Mathoy Shuba minute singda Panjal amamam chanduna Rising Athletic Union Larik Yengbam Laikaibo Panjal ani sinoda maithiba pikhi Chatharakliba Set League asigi hayeng lamlong thongkhongda leiba artificial turf ground sanagadaba Humfutara Suba League the Northeastern Sporting Union Khurai amadi Yarkhok United FC Ukrulga Humfutara Mathoy Shuba Lektana Manipur Police Sports Club amasung United Kauzim Brothers Churachandpur anina lamba taunaragani Taramanga Suba Manipur State League ta Nako Nambul Mapal amasung AFC Thaubal Athokpam Animai Pakrai Khumukcham Joy Kisan gi Santang Makada All Manipur Football Association na senduna lamlong thongkhongda leiba artificial turf ground nga si sanakibba Homfunipan Suba League ta Nako Nambul Mapal na Neroka FC Sangakfambu Panjal ahum amada mai thiba pikhi match asida mai pakraba Nako Nambul Mapal gi NG Peter na match ki hufumanga amade yangkai taruk shiba minute singda Panjal ani aduga L Binoy na su match ki hufumari shiba minute ta Panjal amaga chanba ngamkhibaga loinana mai thi horaba Neroka FC Sangafam gi amata ngareba Panjal aduna match ki marifutara suba minute ta M Danny na chanba ngamkhi chathariba State League asigi ngasi nungthil sanaki ba hufum suba match tana AFC Thaubal Athokpam gi loya ngamba akoizam amadi Sahidur Rahman anina match asigi kuntaret amasung kunipan suba minute singda Panjal amamam chanduna klasa kaino FC bo Panjal ani sinoda mai thiba pikhi chatharakliba State League asigi hayeng lamlong thongkhongda leiba artificial turf ground sanagadaba humfutara suba league ta Nesu Khurai amadi YUFC Ukrulga humfutara mathoi suba league tana MPSC amasung UKB Churachandpur anina lamba taunaragani Khelo India State League for Under 17 Girls Football League Tournament Youth Welfare Club Thambalkhong amadi Palum Lamhil Lom Churachandpur Animai Pakrai All India Football Federation gi meeting makada ampana senduna ngasi ayuk lamlong thongkhong da leiba artificial turf ground da sanakiba tournament asigi kunmapan suba league da Youth Welfare Club Thambalkhong gi Mangpineng Khongsaina match ki nifu taruk amadi yangkai humdoi shiba minute singda Panjal ani and Lamngan Binasu Matski Humfuni Toy Masung Fumapan Super Menacing the Panjal Ani Aduga T.S. Resma Amadi K. Anju Ani Nasu Matski Nifuni Toy Masung Yang Kaini Toy Shuba Menacing the Panjal Amamam Gachanduna Women Football Academy Kakchingbu Panjal Taruk Amada Mighty Bibangam K. Match asida Mighty Horaba Women Football Academy Kakchingi Amatangaraba Panjal Aduna Matski Yangkai Teret Suba Menata KH Bumika na Chanbangam Ki Chatharakliba Liga Sigi ngasi ayuk sanaki ba kuntranipan Suba Ligtana Palum Lamhil Lom Churachandpur na Eastern Sporting Union Wangkaibu Panjal ahum amada Mighty Bapiki Match asida Mai Pakraba Palum Lamhil Lom Churachandpur gi Hingdai Kimna Matski Tara Taruk Amadi Kunito Shiva minute singda Panjal ahum Chankhiba Loinana Mighty Horaba Eastern Sporting Union Wangkai gi Amatangaraba Panjal aduna Matski Nipan Suba minute ta Y Bidyangam Bina Chankhi Khelo India Under 17 Girls ki Football League asada Manipur ki tungan ba mafam singdaki lakpa nupi macha ki football team tara na saruk yari Football League asigi makhataba match ani tha asigi tara mapan da sanaragani
Northeast Olympic Games ki masana ama oiriba nupi ki football da Manipur na gold medal ama loba ngamkhrei. Northeast Olympic Association ki meeting makhada Meghalaya Olympic Association na yumbo iduna chathakiba games asigi nupi football competition asigi ngasi ayo Shillong ki polo ground da sanakiba final match aduda Manipur ki Lenda Komna match ki kunipan amadi nifumari shuba meneta Panjal ani aduga L Babina amasung L Shelia Anina match ki hufuni tho amasung mari futere suba menacing da Panjal amamam ga chanduna Arunachal Pradesh ku Panjal mari sinoda mai thiba piram laga chatharakliba nupi ki football competition adu da gold medal amaloba ngamkhi Manipur team ki head coach oina K Kunjeshori goalkeeper coach oina CH Binasori Anina thogdang lokibagaloina na manager oina Muhammad Jain Khan aduga official oina Abdul Rahman na chathakiba competition adu da saruyakhi Manipur Veteran Cricket Association na nong naming chaningba cricket club sing na thasi ki kunmanga dagi kuntaruk fawbada ming chanba yaragani hairi association asida hana na ming chan khraba cricket club singi renewal player transfer amadi anoba amadi ariba sanaroi singi registration na thasi ki kunipan dagi December ani fawbagi nongthil pung ahum dagi manga fawbada tauraba yaragani hena kupa marol ki tamak sagolban mantri lekai da leiba association asigi office dagi khanglaba yagani haina association asigi secretary in charge B Biswazin na thador pachirol amana khangalakli Uttar Pradesh na yumbo iduna Lucknow ki KD Singh Babu Stadium da November 18 dagi kunithoi fawba chathagadoriba 14 National Kung Fu Championship lisingani kunithoi da sarugyagada Manipur ki team ngasi Imphal thadokrai Manipur ki team adu All Manipur Kung Fu Brotherhood Union ki hanagi president GP Women's College ki retired principal H Rajendro All Manipur Kung Fu Brotherhood Union ki hanagi secretary Imphal Municipal Council ki ex chairperson Kangabam Tikendro Maitena Kumalampak Sports Complex ki lamthaki Manipur ki team adu da sanaroi humfunithoi amadi team manager T.A. Santi, manager M. Anil amadi team coach Roger Maibam Yauri. Kaisam thong constituency ki manung chana leiba Pishum Ningom leiraki community hall naungna semjin sajin bagal winana badminton court ama ngasi maikhum hangdokrai badminton court adu constituency asiki MLA Nisikan Sapam na hangdokhibani Pisum Ningom leiraki Yaifalam Jing Lupna Sindana Pangtokiba Taramadu da MLA Nisikan High Badminton Court asi MLA Local Area Development Fund gi makha da sabani Local Area Development Fund asi MLA gi Lanai Senfam nate constituency asi gi miyam gi ni haiki Aroibada bulletin asi gi headlines amukhana miyam da thamjari Loan Thinkraba Tungan ba Lal Holop Mangagi Kader Kuntra Mathoi Masa Masagi Kulai Singh Chief Minister Nongthombam Birenda Kusin Naduna Lengak Tangjarakrai DIPR Nasinduna National Praise Gi Thoram Pangthokrai State Journalist Award Su Pithokrai Fake Amadi Pet News Kaya Thorakpana Media Gi Mamal Khantahale Haina Works Minister Govindas Konthozam na Pangthokrai Amasung Chingi District Council Singi delimitation process final season later to Bumatam the Lushinduna ADC election Pangtung Nabohonari Haina Hills Area Committee Chairman Dingailung Gangmaina Pongokrai Matang Swaisada Bulletin na Solution Jere Manipur amasung Malem gi tuan ba mafam sing da thokliba ipaw sing idamangta Impact News po meeting tadon review Condolence with profound grief and